Bibana, kaino, noinina aingoda yengleiduna. Risisu moli moli Robert yenglaga hari. Aisu khalamini Amitra gi wari se taraga. Amitra sen ingangakna kaino aigi wari hide. Hainari bawada Bibada wakal tari. Adabu Robert pakum amata piramda fukhagolai. Nangaude Bibana Robert ki makuto tabla phari. Kaidunu Robert makuto fatilaga ayo zigi nupi ani do amta khamnugi yam lapna chalam khiroiba Amitrana kaigi nangde nangna liri wari du hairagadi Bibagi masak khangdaba wrong number do yam malaba Bibada Robert ta pairab yenglei aduga pharambado adum pairega setching thaduna phamthali as taning di nangna marolama kaino khangdi oirangoi kesu wari manare na bo hekto oiram nisib kaino Manipur sida wrong number ta nai sei aiga nupiduga khaktaw naba pakta wa yang wangan hoi adubudi chume atopo iram musi aiba ada ngasi nangna tawthurei duga hairagadi yaman badu Robert Isiga Amitra Sen gada michi amu mukhachili aduga nungwinung hai bye haina bamudi leibini ko mandu malaba adum moiramedo Amitra Sen so karimnaduna jingnada bangamde Biva fingna no yam khaninga bana tro yam thazara bana tro fare dudi wrong number no pidu da call doksili mama na ba hum diso yengdari yenglagi haidana Biva na tawribado tumin yengduna lei phone ring khra chalaga matung da paikhalai Biva na loudspeaker thai hello yum dhala ba Biva nga sai ge tugum yam tapna lem na ngangi adabu ma hina badi watpani Tauriba mongdo ahanba wari sakiba matamda mapa leibagi ingna sada yadaba gum sakibana waraswana nupidudadi magi hainabidu uthokpa ngamludri aduna sum khumlei handore o aidi call tawrapsida halaboi khaluri fazana halo tudi ado nangi kedawrige kaide leino airo ai office ta lei kumlagliba pakumda tabaga Biva mamanaba singudi yenglei Second crop aku mama tapi rak tabu tuda nupi tu namo kede orgi kasih tahu deh semang bani hari itu dia thamangi ko hoi hoi phone tu thami aduga mama nabu sing tu on silaga sound hai silo nuli silo ba man bu malaba adu moi ramani kai oi ramabo ha oi ramabo ba kari nu khangdi mi bangang di ngang mama nabu hum do ngak ti tumin lei ni karim khumlakti adu Robert ngak tang tuda yam chakle Bibana chumkibuda aduna masu mare amadi tawre o yare iningre nupidana amuktabi leimiba akoidana amuktoiba pura durjadon na bimna yekpudu ngaiba akoida tawrisi risi khudang gari do hairap thangalaga yengi mare tawnari do pathatli pharise chanaba tawrisi thengani chase ado noi Robert hoida pulap thanamdoro neim da thadaramdoro Amitra Sena ekoi gari yauzare Robert hoida adum thambiramo oza wrong number asi hariga karimnari Amitra Sena asumna makoina purakpa pochai khara do gari da hapchalaga puna yumda hanminakhre numidang wairamgi mamni torakpa adwai pung 5 makhai mukta sankhre SI Ranbir lukhoi gi yumda laktuna lukhoi ga wari saduna lei Sir, ibungi ngarangi thawdukto Sir Kiyambagi machadi oramri. Aidi Sir Kiyambana phone tawraga kawrputuda magi machanupa Devras to oraboi khalurabani. Adugadi Devras ka tinaba angang amoirami. Phare, magi machanupa oramdabadudi. Adubu thokliba thawduksi aigi ichagani haibadi khangurabra. Khangudri sir. Aina tharamliba khulaidugi marudugi number du yenglaga paw hairaken hairamani. Ranbir, aisu kari haigadabno khangri. Ichana lalubani na aisu nang kauraga wa tanaribusini. Adubu aigi ichagi matawsida aina su wa amta haiba ngamri. Adubudi sir, yengsi. Tasengbadi ngasai aina Kiyambagi machadagi tarakpa pawduga hairagadi ibungwana sawkibudo sirgi waridagi haina tai. Aduna sirgi mini haibadi soidana chingnaramgadaba mali. Hauziki oina laibak pharibadi Kiyambagi macha leibungobo musak khangaude. Haina ringai tanjatuda
ꯃꯪꯒꯣꯜꯒꯤ ꯊꯣꯡꯂꯣꯟꯗꯒꯤ ꯄꯤꯕꯥ ꯆꯪꯂꯛꯑꯝꯃꯤ꯫ ꯃꯄꯥꯟꯗꯒꯤ ꯃꯨꯠ ꯑꯃꯗ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯈꯨꯠ ꯌꯦꯠꯇꯨꯗ ꯒꯥꯔꯤꯒꯤ ꯁꯣ ꯎꯪꯂꯒ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯔꯟꯕꯤꯔ ꯂꯩꯔꯝꯕꯗꯨꯗ ꯃꯈꯨꯠꯇꯨ ꯆꯞ ꯂꯦꯞꯄꯒ ꯆꯠꯂꯤꯕꯗꯣ ꯍꯥꯏꯔꯞ ꯇꯞꯊꯔꯒ ꯀꯧꯔꯝꯃꯤ꯫ "ꯑꯦ ꯀꯀꯥ ꯀꯣꯏꯔꯝꯃꯤꯔꯣ?" "ꯂꯥꯛꯑꯝꯃꯤꯅꯤꯅꯦ꯫ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ?" "ꯑꯁ꯭ꯋꯥꯏꯗ ꯏꯃꯥꯟꯅꯕꯁꯤꯡꯒ ꯀꯣꯏꯊꯣꯛꯎꯕꯅꯤꯗ." "ꯀꯣꯏꯒꯗꯕꯅꯤ ꯀꯣꯏꯒꯗꯕꯅꯤ꯫ ꯃꯇꯝ ꯐꯠꯇꯦꯀꯣ, ꯌꯨꯝꯗ ꯉꯟꯅ ꯉꯟꯅ ꯍꯟꯖꯤꯜꯂꯨ꯫ ꯊꯦꯡꯃꯜꯂꯤꯅꯦ ꯅꯣꯏꯕꯣ." "ꯍꯣꯏ ꯀꯀꯥ, ꯀꯀꯥ ꯉꯥꯛꯇꯪ ꯐꯝꯕꯤꯌꯨꯀꯣ, ꯑꯩ ꯗ꯭ꯔꯦꯁ ꯍꯣꯡꯉꯨꯈꯤꯒꯦ." "ꯍꯣꯏ, ꯆꯪꯉꯣ ꯆꯪꯉꯣ." ꯄꯤꯕꯥ ꯃꯄꯥꯗ ꯃꯤꯆꯤꯅ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯀꯥꯈ꯭ꯔꯦ꯫ ꯂꯨꯈꯣꯏ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ, "ꯍꯥꯏ ꯃꯃꯥ, ꯅꯆꯥꯅꯨꯄꯥ ꯍꯜꯂꯛꯈ꯭ꯔꯦꯅꯦ." "ꯍꯣꯏ." ꯂꯨꯈꯣꯏ ꯔꯟꯕꯤꯔꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, "ꯆꯥꯁꯦ ꯊꯛꯑꯣꯅꯦ, ꯏꯪꯈꯤꯕꯅ ꯍꯥꯜꯂꯅꯤꯅꯦ." "ꯌꯥꯅꯤ ꯁꯥꯔ, ꯊꯛꯆꯒꯦ꯫ ꯑꯗꯣ ꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯋꯥꯔꯤ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯏꯆꯥ ꯇꯣꯝꯕꯤꯗꯨꯕꯨ ꯎꯗꯕ ꯀꯨꯏꯔꯦꯗ, ꯀꯔꯤ ꯇꯧꯔꯤꯒꯦ ꯃꯥꯕꯣ?" "ꯔꯟꯕꯤꯔ, ꯑꯩꯒꯤ ꯏꯆꯥ ꯑꯍꯨꯝꯈꯛ ꯄꯣꯛꯄꯁꯤ ꯃꯆꯦ ꯑꯅꯤꯁꯤꯗꯤ ꯃꯔꯝ ꯃꯣꯛꯏ꯫ ꯃꯄꯥ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯣꯏꯅ ꯈꯪꯏ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯖꯕ ꯑꯉꯥꯎꯕꯁꯤ ꯁꯤ ꯈꯛꯇꯅꯤ ꯑꯩꯉꯣꯟꯗ ꯃꯊꯥ ꯁꯥꯍꯜꯂꯤꯕꯁꯤ꯫ ꯏꯆꯥ ꯂꯥꯏꯖꯗꯣ ꯌꯨꯝꯗ ꯂꯩꯇꯦ, ꯑꯗꯨꯅꯅꯦ ꯎꯗ꯭ꯔꯤꯕꯁꯤ꯫ ꯀꯨꯏꯔꯔꯣꯏ ꯊꯣꯛꯂꯛꯑꯅꯤ꯫ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯔꯤꯅꯦ꯫ BSc ꯅꯔꯁꯤꯡ ꯂꯣꯏꯔꯒ MSc ꯇꯧꯊꯔꯒ ꯑꯃꯨꯛ ꯂꯩꯔꯤ꯫ ꯀꯣꯂꯦꯖ ꯄꯨꯔꯒ BSc ꯁꯥꯇ꯭ꯔꯁꯤꯡ ꯑꯃꯨꯛ ꯇꯥꯛꯂꯤ꯫ ꯑꯗꯨꯅ ꯄꯥꯛ ꯊꯣꯛꯂꯛꯄ ꯐꯪꯗꯦ ꯃꯥꯗꯤ." "ꯐꯩ, ꯍꯣꯠꯅꯁꯅꯨ꯫ ꯃꯥꯅ ꯄꯥꯝꯂꯤꯕꯗꯣ ꯃꯥꯏ ꯄꯥꯛꯅꯕ ꯑꯩꯈꯣꯏꯅ ꯊꯧꯅꯥ ꯍꯥꯞꯄꯤꯒꯗꯧꯕꯅꯤ." "ꯈꯪꯗꯦꯅꯦ, ꯃꯥꯅꯁꯨ ꯁꯤꯗ ꯊꯣꯛꯂꯛꯑꯣ ꯌꯥꯗꯦ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯅꯤꯡꯗꯦ, ꯏꯁꯨ ꯁꯥꯒꯠꯄ ꯃꯐꯝꯅꯤ, ꯁꯦꯜ ꯇꯥꯟꯐꯝꯁꯨ ꯂꯩꯇꯦꯅ꯫ ꯑꯗꯨꯒꯤ ꯑꯃꯨꯛꯇꯣꯏꯕ ꯃꯃꯥꯒ ꯐꯣꯟꯗ ꯂꯥꯎꯅꯔꯤꯕ." "ꯇꯧꯕꯒꯤꯗꯤ ꯅꯨꯄꯤꯒ ꯑꯣꯏꯔꯦ ꯃꯅꯤꯄꯨꯔꯁꯤꯗ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤꯒ ꯀꯤꯔꯝꯒꯅꯤꯗꯣ." "ꯍꯥꯏꯖꯕꯒꯤ ꯋꯥꯅꯤꯗ, ꯑꯃꯨꯛ ꯃꯥꯅ ꯌꯨꯝꯗ ꯊꯣꯛꯅꯤꯡꯕꯒꯤ ꯀꯞꯂꯤꯒ ꯇꯧꯔꯒ ꯐꯣꯟ ꯇꯧꯔꯛꯄꯁꯨ ꯀꯣꯡꯒꯥꯏꯅꯤ꯫ ꯑꯗꯨꯒ ꯃꯃꯥꯅ ꯑꯩꯉꯣꯟꯗ ꯆꯩꯔꯤ, ꯃꯆꯥꯁꯤꯡꯁꯦ ꯃꯄꯥ ꯂꯧꯗꯅ ꯁꯦꯜ ꯇꯥꯟꯕꯂꯣꯝꯗ ꯂꯣꯏꯅ ꯈꯜꯂ ꯂꯩꯔꯦ, ꯌꯨꯝꯗ ꯂꯥꯛꯅꯤꯡꯗ꯭ꯔꯦꯅ." "ꯆꯨꯝꯃꯤꯕꯅꯤꯅꯦ ꯏꯇꯩꯃꯅ ꯍꯥꯏꯔꯤꯁꯤ꯫ ꯑꯩꯈꯣꯏ ꯁꯔꯁꯨ ꯍꯧꯖꯤꯛ ꯌꯦꯡꯉꯨ, ꯆꯍꯤ ꯌꯥꯝꯂꯦ, ꯏꯃꯧꯒ ꯂꯥꯛꯂꯒ ꯁꯦꯕꯥ ꯇꯧꯍꯜꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯇꯝꯗ ꯌꯧꯔꯕꯅꯤꯅꯦ." "ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯗ꯭ꯔꯦꯅꯦ." ꯂꯨꯈꯣꯏꯒ ꯔꯟꯕꯤꯔꯒꯗꯨ ꯅꯣꯛꯃꯤꯟꯅꯩ꯫ "ꯆꯥꯁꯨ ꯊꯛꯇꯣꯛꯑꯦ, ꯑꯗꯨꯗꯤ ꯁꯥꯔ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." "ꯑꯣ, ꯐꯔꯦ." ꯁꯣꯝꯗ ꯄꯤꯕꯥ ꯃꯥꯒꯤ ꯐꯃꯨꯡꯗ ꯃꯐꯤꯒ ꯍꯣꯡꯗꯒꯩ ꯂꯣꯡꯅ ꯍꯥꯏꯗꯗꯨꯅ ꯋꯥꯎꯔꯤ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯅ ꯃꯥꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯇꯧꯔꯝꯃꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯁꯣꯔ ꯑꯁꯥꯡꯕ ꯍꯣꯟꯗꯣꯛꯂꯒ ꯃꯆꯤꯟꯅ ꯇꯞꯅ ꯁꯣꯜꯂꯤ꯫ "ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯐꯤꯁꯤꯗꯁꯨ ꯍꯣꯡꯂꯒ ꯇꯨꯝꯕ ꯌꯥꯕꯁꯦ." ꯍꯥꯏꯔꯒ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯒꯤ ꯈꯣꯡꯎꯞꯇꯨ ꯂꯧꯊꯣꯛꯄꯤ꯫ ꯂꯧꯊꯣꯛꯅ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯍꯧꯗꯣꯛꯏ꯫ "ꯁꯅꯥ, ꯏꯃꯥꯒꯤ ꯁꯅꯥ, ꯍꯧꯒꯠꯂꯨꯁꯦ, ꯅꯐꯤꯁꯦ ꯍꯣꯡꯂꯒ ꯐꯖꯅ ꯇꯨꯝꯃꯨ." "ꯃꯥ, ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦꯕ." "ꯍꯣꯏꯅꯦ ꯇꯨꯝꯃꯨꯅꯦ, ꯑꯗꯣ ꯅꯐꯤꯁꯦ ꯂꯧꯊꯣꯛꯑꯒ ꯐꯖꯅ ꯇꯨꯝꯃꯣꯕ." ꯍꯥꯏꯔꯒ ꯈꯣꯡ ꯂꯧꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯔꯤꯇꯥ ꯄꯤꯕꯥꯅ ꯇꯨꯝꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯂꯤꯠꯂꯤꯕ ꯐꯤꯒꯔ ꯁꯔꯠꯇꯨꯒꯤ ꯀꯨꯟꯗꯥꯝ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯧꯊꯣꯛꯄꯤꯔꯛꯏ꯫ "ꯄꯤꯕꯥ ꯍꯤꯗꯥꯛ ꯉꯧꯕ ꯅꯠꯇꯦ, ꯉꯁꯤꯗꯤ ꯆꯠꯂꯨꯕꯒꯤ ꯋꯥꯕꯅꯤ, ꯑꯗꯨꯅ ꯇꯨꯝꯊꯈꯤꯕꯅꯤ." ꯇꯨꯝꯂꯤꯕꯗꯨ ꯃꯊꯟꯇ ꯆꯨꯔꯒꯨꯝ ꯂꯣꯜꯂꯛꯏ꯫ "ꯈꯪꯉꯤ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤ. ꯁꯣꯛꯄ ꯌꯥꯔꯣꯏ. ꯀꯅꯥꯝꯇꯅ ꯑꯩꯒꯤ ꯄꯥꯗ. ꯑꯩ ꯂꯩꯔꯤ." ꯃꯌꯦꯛ ꯁꯦꯡꯅꯃꯛ ꯇꯥꯗ꯭ꯔꯕꯁꯨ ꯔꯤꯇꯥ ꯃꯆꯥꯒꯤ ꯅꯥꯛꯇ ꯅꯛꯅ ꯂꯩꯕꯅ ꯃꯥ ꯋꯥꯎꯔꯤ ꯈꯔ ꯃꯈꯩꯗꯤ ꯇꯥꯏ꯫ ꯑꯗꯨꯅ ꯐꯨꯔꯤꯠ ꯀꯨꯟꯗꯥꯝ ꯂꯧꯊꯣꯛꯑꯝꯕꯗꯣ ꯆꯞ ꯂꯦꯞꯄꯒ ꯌꯦꯡꯂꯛꯏ ꯃꯆꯥꯒꯤ ꯃꯤꯇꯝꯗꯨꯗ, ꯑꯗꯨꯒ ꯇꯞꯂꯞ ꯃꯁꯥꯗꯨ ꯅꯣꯝꯂꯒ ꯀꯧꯏ꯫ "ꯁꯅꯥ, ꯏꯃꯥꯒꯤ ꯁꯅꯥ, ꯇꯥꯕ꯭ꯔꯣ? ꯅꯪꯕꯨ ꯇꯨꯝꯂꯕ꯭ꯔꯣ?" ꯈꯨꯝꯂꯛꯇꯦ꯫ ꯄꯤꯕꯥꯗꯣ ꯃꯃꯥꯅ ꯀꯧꯔꯤꯕꯗꯣ ꯇꯨꯝꯈ꯭ꯔꯕ ꯃꯥꯜꯂꯤ, ꯏꯁꯤꯁꯤꯅ ꯃꯁꯥꯗ ꯋꯥꯔꯗꯨꯅ꯫ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ ꯔꯤꯇꯥꯁꯨ ꯇꯨꯝꯃꯤꯕ ꯃꯆꯥꯗꯨꯒꯤ ꯃꯤꯇꯝꯗꯨꯗ ꯌꯦꯡꯖꯩ, ꯄꯦꯟꯅ ꯅꯨꯡꯁꯤꯅ꯫ ꯑꯗꯨꯒ ꯇꯨꯝꯂꯤꯕ ꯃꯆꯥꯒꯤ ꯍꯛꯆꯥꯡꯗꯣ ꯄꯥꯔꯞ ꯇꯧꯕ ꯐꯤ ꯃꯆꯥ ꯑꯃ ꯆꯤꯡꯈꯠꯄꯤꯗꯨꯅ ꯁꯨꯞꯄꯤꯔꯝꯂꯒ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯃꯥꯏꯗꯨꯗ ꯑꯃꯨꯛꯇꯪ ꯅꯥꯟꯕꯤꯔꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯑꯌꯨꯛ ꯌꯥꯝ ꯉꯟꯕꯗꯤ ꯑꯣꯏꯗ꯭ꯔꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯤꯕꯥ ꯌꯥꯍꯧ ꯉꯜꯂꯝꯃꯤ꯫ ꯀꯤꯆꯟꯗ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯀꯥꯗꯨꯅ ꯃꯥꯅ ꯇꯨꯝꯕꯒꯤ ꯐꯃꯨꯡ ꯆꯥꯏꯔꯤꯕꯗꯨ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯅ ꯇꯧꯕꯒ ꯕꯦꯗ ꯁꯥꯏꯗ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯑꯝꯃꯤ꯫ ꯄꯤꯕꯥ ꯀꯥꯡꯈꯜꯗꯨꯃꯗꯤ ꯍꯥꯏꯒꯠꯄ ꯅꯪꯍꯧꯔꯤ, ꯑꯗꯨꯒ ꯁꯨꯞꯅꯕ ꯐꯤꯗꯨꯃꯗꯤ ꯂꯣꯏꯁꯤꯟꯕ ꯅꯪꯗ ꯐꯣꯟꯗꯨ ꯂꯧꯈꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯅꯥꯇꯣꯟ ꯁꯨꯒꯠꯂꯞ ꯇꯧꯅ ꯑꯣꯏꯒꯤ ꯈꯨꯠꯇꯨꯅ ꯐꯥꯔꯞ ꯇꯧꯕ ꯃꯁꯝꯗꯣ ꯑꯃꯨꯛꯇꯪ ꯒꯣꯔꯣ ꯍꯣꯠꯂꯤ꯫ "ꯑꯁ, ꯑꯌꯨꯛꯁꯤꯗ
ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯃꯤꯇꯝꯗꯨꯗ ꯌꯦꯡꯂꯒ ꯈꯨꯝꯃꯤ ꯍꯜꯂꯣ ꯊꯕꯛ ꯆꯤꯟꯕ꯭ꯔꯥ ꯆꯤꯟꯗꯦ ꯀꯩꯗꯧꯔꯦ ꯀꯩꯁꯨ ꯇꯧꯗꯦ ꯁꯨꯝ ꯇꯧꯔꯛꯄꯅꯤ ꯌꯥꯗꯕ꯭ꯔꯥ ꯌꯥꯏꯗ ꯑꯌꯨꯛꯁꯤꯗ ꯀꯩꯅꯣꯝꯃ ꯂꯩꯔꯝꯗꯧ ꯃꯥꯟꯕ ꯂꯩꯇꯦꯗ ꯉꯔꯥꯡꯁꯨ ꯌꯨꯝ ꯌꯧꯔꯒ ꯀꯣꯜ ꯇꯧꯔꯛꯀꯦ ꯍꯥꯏꯔꯝꯃꯒ ꯑꯗꯨꯝ ꯇꯧꯔꯛꯈꯤꯗꯕꯗꯨꯗ ꯁꯨꯝ ꯑꯣ ꯁꯣꯔꯤ ꯑꯩ ꯀꯥꯎꯕꯅꯤ ꯉꯔꯥꯡ ꯑꯩ ꯍꯜꯂꯛꯄꯒ ꯋꯥꯃꯟꯗꯅ ꯑꯗꯨꯝ ꯇꯨꯝꯊ ꯂꯩꯔꯝꯃꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯁꯨꯝ ꯍꯥꯏꯕꯅꯤ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯅꯤ ꯅꯨꯄꯤꯗꯨꯁꯨ ꯏꯀꯥꯏꯔꯤꯔꯥ ꯋꯥ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯤꯔꯥ ꯈꯪꯗ꯭ꯔꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯤꯕꯥ ꯉꯁꯥꯏꯗꯒꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯑꯗꯨꯝ ꯂꯦꯞꯄꯤ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯁꯛꯁꯨ ꯈꯪꯗꯕ ꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯁꯥꯔꯒ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯂꯦꯞꯄꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯔꯕ ꯃꯥꯒꯤ ꯃꯁꯛꯇꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯗꯤ ꯂꯩ ꯃꯔꯝ ꯑꯃ ꯂꯩ ꯅꯨꯡꯇꯤꯒꯤ ꯎꯔꯒ ꯂꯩꯕ ꯃꯥꯒꯤ ꯅꯍꯥꯟ ꯃꯈꯩ ꯉꯥꯎꯁꯤꯟꯅꯕ ꯃꯁꯛꯇꯨꯒ ꯉꯁꯤ ꯔꯣꯡ ꯅꯝꯕꯔ ꯇꯥꯕꯤ ꯃꯥꯗ ꯁꯥꯔꯤꯕ ꯋꯥꯔꯤ ꯈꯨꯁꯥ ꯎꯠꯂꯤꯕ ꯑꯦꯇꯤꯇ꯭ꯌꯨꯠꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯈꯦꯠꯅꯕꯒꯦ ꯃꯃꯥꯟꯅꯕꯁꯤꯡꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯂꯤꯕꯗꯣ ꯀꯌꯥ ꯌꯥꯝꯅ ꯄꯛꯆꯗ꯭ꯔꯦ ꯍꯥꯏꯅ ꯌꯦꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯄꯤꯕꯥ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯔꯕ ꯃꯇꯨꯡ ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯪꯂꯤ ꯀꯩꯅꯣꯝꯃ ꯍꯪꯒꯦ ꯑꯗꯨꯝꯅ ꯄꯤꯕꯥꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯄꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯍꯪꯉꯣ ꯌꯥꯏꯌꯦ ꯄꯤꯕꯥ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯂꯦꯞꯅ ꯑꯣꯏꯒꯤ ꯈꯨꯠꯇꯣ ꯐꯠ ꯊꯥꯡꯒꯠꯂꯒ ꯈꯨꯗꯣꯝꯕꯤꯗꯨꯅ ꯃꯔꯥꯏꯕꯛ ꯃꯄꯥꯗꯨꯗ ꯍꯥꯏꯔꯞ ꯍꯣꯜꯂꯤ ꯉꯁꯤ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯅꯩꯁꯦ ꯔꯣꯡ ꯅꯝꯕꯔꯗꯤ ꯑꯣꯏꯈ꯭ꯔꯦ ꯑꯗꯣ ꯑꯩꯅꯗꯤ ꯅꯪ ꯃꯁꯛ ꯈꯪꯗꯦ ꯅꯪꯅꯗꯤ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯀꯔꯤ ꯋꯥꯍꯪꯅꯣ ꯅꯨꯄꯥ ꯃꯥꯅ ꯀꯩꯁꯨ ꯈꯟꯗꯅ ꯍꯪꯂꯨꯔꯤꯕ ꯋꯥꯍꯪꯗꯣ ꯏꯀꯥꯏ ꯊꯤꯒꯟꯕꯗ ꯅꯨꯄꯤ ꯍꯥꯏꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯗ ꯍꯦꯛꯇ ꯏꯀꯥꯏꯕ ꯅꯪꯕꯨꯁꯨ ꯅꯨꯄꯤ ꯈꯛꯇꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯒ ꯁꯛ ꯎꯅꯗ꯭ꯔꯕꯁꯨ ꯄꯥꯈꯪ ꯑꯃꯅ ꯂꯩꯁꯥꯕꯤ ꯑꯃꯗ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯗꯤ ꯑꯣꯏ ꯑꯗꯨꯕꯨ ꯄꯤꯕꯥꯅ ꯀꯩꯁꯨ ꯈꯟꯗ ꯃꯥꯅ ꯍꯪꯂꯛꯄ ꯋꯥꯍꯪꯗꯨꯗ ꯅꯨꯄꯤꯗꯨꯕꯨ ꯆꯥꯟꯅꯅ ꯏꯀꯥꯏꯈ꯭ꯔꯦ ꯄꯤꯕꯥꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯗ꯭ꯔꯦ ꯉꯥꯏꯍꯥꯛꯁꯨ ꯉꯥꯏꯔꯝꯕꯅꯤ ꯄꯤꯕꯥꯅ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯕꯗꯨꯗ ꯐꯣꯟ ꯊꯝꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯧꯊꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯣꯜꯗꯤ ꯀꯝꯗ꯭ꯔꯤ ꯇꯥꯕ꯭ꯔꯣ ꯇꯥꯏꯌꯦ ꯀꯩꯗꯧꯔꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯑꯩꯒꯤ ꯋꯥꯍꯪꯗꯣ ꯌꯥꯝ ꯀꯥꯏꯔꯕ꯭ꯔꯣ ꯁꯨꯝ ꯈꯪꯅꯤꯡꯕꯩ ꯍꯪꯕꯅꯤ ꯍꯧꯖꯤꯛ ꯐꯣꯟꯒꯤ ꯃꯇꯝꯁꯤꯗ ꯅꯪꯅꯁꯨ ꯅꯣꯡꯃꯇ ꯑꯩ ꯎꯅꯤꯡꯉꯦ ꯍꯥꯏꯗꯦ ꯑꯩꯅꯁꯨ ꯅꯪ ꯎꯅꯤꯡꯉꯦ ꯍꯥꯏꯔꯨꯗꯦ ꯕꯠ ꯅꯪꯅꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ꯭ꯔꯅ ꯈꯜꯂꯤ ꯅꯨꯄꯤꯗꯣ ꯂꯜꯂꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯦ ꯇꯧꯕꯒ ꯑꯩ ꯑꯃꯨꯛ ꯇꯧꯔꯛꯀꯦꯀꯣ ꯍꯣꯏ ꯄꯤꯕꯥ ꯀꯣꯜꯗꯣ ꯀꯛꯈ꯭ꯔꯦ ꯑꯗꯨꯒ ꯀꯣꯜ ꯂꯤꯁꯇ ꯆꯪꯂꯒ ꯆꯦꯝꯆꯥ ꯊꯥꯕ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯗꯨꯒ ꯃꯤꯀꯨꯞꯁꯤꯗꯗꯤ ꯍꯧꯖꯤꯛ ꯄꯤꯈꯤꯕ ꯄꯤꯕꯥꯒꯤ ꯁꯛꯇꯝꯗꯣ ꯃꯥꯡꯈ꯭ꯔꯦ ꯀꯔꯥꯏꯗꯕꯨ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯑꯗꯨꯈꯩꯅ ꯑꯣꯟꯕ ꯁꯛꯂꯣꯟꯗꯣ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯂꯥꯏꯁ꯭ꯔꯝ ꯁꯥꯒꯩꯗ ꯅꯥꯏꯇꯣꯝ ꯉꯥꯟꯕ ꯄꯤꯕꯥ ꯉꯥꯟꯕꯁꯦ ꯄꯤꯕꯥꯅ ꯅꯠꯇꯦ ꯐꯣꯟꯁꯦ ꯃꯄꯨꯡ ꯐꯥꯅ ꯈꯤꯡꯕꯒ ꯍꯩꯇꯕ꯭ꯔꯕ ꯐꯣꯟꯗꯒꯤ ꯃꯆꯦꯗꯨꯁꯨ ꯇꯥꯄꯣꯛꯂꯦ ꯏꯁ ꯑꯩꯅ ꯁꯥꯎꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯅ ꯀꯣꯏꯅ ꯁꯥꯎꯖꯜꯂꯗꯅ ꯋꯦꯇꯤꯡꯗ ꯂꯩꯔꯤꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩ ꯁꯤꯗꯧꯔꯦꯒ ꯍꯥꯏꯔꯕ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯕꯁꯤꯗꯤ ꯑꯩ ꯁꯤꯕꯅ ꯍꯥꯗꯧ ꯃꯥꯜꯂꯤꯅ ꯑꯣ ꯄꯥꯈꯪꯅꯦ ꯑꯩꯈꯣꯏꯁꯨ ꯋꯦꯇꯤꯡꯁꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯊꯦꯡꯅ ꯇꯥꯔꯦ ꯏꯁ ꯄꯥꯈꯪꯅꯦ ꯀꯥꯏ ꯆꯩ ꯆꯥꯅꯤ ꯄꯥꯈꯪ ꯐꯥꯕꯒ ꯌꯥꯈꯤꯔꯣꯏ ꯑꯩ ꯊꯣꯛꯂꯛꯇ꯭ꯔꯤ ꯐꯥꯎꯅꯦ ꯑꯩꯒꯤ ꯐꯥꯎ ꯅꯚꯥꯏ ꯂꯩꯇ꯭ꯔꯤ ꯑꯣ ꯑꯗꯨꯅꯅꯦ ꯅꯪꯅ ꯁꯛ ꯊꯤꯕꯒꯤ ꯐꯪꯖꯗꯕ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯤ ꯌꯥꯔꯦ ꯅꯪꯒꯅꯦ ꯉꯥꯡꯅ ꯉꯝꯖꯄꯣꯟꯗꯦ ꯏꯃꯥꯗ ꯑꯣꯏꯅ ꯇꯧꯖꯔꯒꯦ ꯑꯁ ꯋꯥꯊꯤ ꯇꯧꯏ ꯃꯤ ꯋꯥꯔꯤ ꯁꯥꯕꯒ ꯂꯣꯏ ꯀꯥꯏꯍꯜꯂꯒ ꯍꯥꯏꯔꯣ ꯌꯥꯝ ꯊꯨꯅ ꯀꯩꯁꯨ ꯅꯠꯇꯦ ꯃꯤ ꯑꯩ ꯗꯦꯠ 6ꯇ ꯊꯣꯛꯂꯛꯑꯅꯤ ꯅꯪ ꯀꯩ ꯂꯩꯔꯛꯑꯣ ꯍꯥꯏꯅꯣ ꯍꯪꯒꯦ ꯇꯧꯕꯅꯤ ꯄꯥꯝꯗꯦ ꯅꯪ ꯂꯩꯕꯒ ꯅꯠꯇꯦ ꯆꯦꯝꯆꯥ ꯅꯪꯕꯨ ꯄꯣꯠ ꯂꯩꯕꯒ ꯍꯩꯔꯕꯣ ꯃꯥꯔꯀꯦꯇꯤꯡ ꯇꯧꯕ ꯆꯠꯄꯗꯣ ꯅꯃꯥꯟꯅꯕꯤꯒꯤ ꯁ꯭ꯀꯔꯠ ꯃꯆꯤꯗꯒ ꯄꯥꯏꯔꯒ ꯏꯟꯅꯕ꯭ꯔꯕ ꯆꯦꯝꯆꯥꯗꯣ ꯄꯨꯛ ꯁꯥꯛꯂꯛꯏ ꯃꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯕꯁꯦ ꯑꯩꯅꯗꯤ ꯅꯨꯡꯁꯤꯗꯅ ꯀꯩ ꯂꯩꯔꯛꯑꯣ ꯍꯥꯏꯅꯣꯒ ꯍꯪꯕꯤꯔꯒ ꯅꯪ ꯄꯨꯔꯥ ꯕꯗꯃꯥꯁ ꯍꯥꯏꯁꯤꯅꯤ ꯊꯝꯃꯣ ꯌꯥꯔꯦ ꯂꯩꯔꯣꯏ ꯑꯝꯇ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯀꯛꯈ꯭ꯔꯦ ꯄꯤꯕꯥ ꯅꯣꯛꯂꯒ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯐꯣꯟꯗꯣ ꯑꯣꯟꯁꯤꯜꯂꯒ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨꯒ ꯁꯥꯎꯔꯒ ꯊꯝꯈꯤꯕ ꯆꯦꯝꯆꯥꯗꯣ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯤꯜꯂꯗꯤ ꯄꯥꯏꯔꯔꯣꯏ ꯈꯪꯕꯅ ꯇꯦꯛꯁꯇ ꯊꯦꯝꯃꯒꯦ ꯍꯥꯏꯗꯨꯅ ꯋꯥꯆꯦꯞꯇ ꯀꯟꯅ ꯇꯥꯏꯄꯤꯡ ꯇꯧꯔꯤ ꯈꯔ ꯏꯕ ꯍꯧꯔꯕ ꯃꯇꯨꯡ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯒꯤ ꯔꯤꯁꯤꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯂꯥꯛꯄꯗꯣꯏ ꯇꯥꯏꯄꯤꯡꯗꯣ ꯂꯦꯞꯄꯒ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ ꯚꯥꯏ ꯁꯦꯀꯦꯟ ꯑꯃꯅꯤꯇꯪ ꯄꯥꯏꯌꯨꯀꯣ ꯑꯩ ꯆꯦꯝꯆꯥꯗ ꯇꯦꯛꯁ ꯑꯃ ꯏꯒꯦ ꯁꯥꯎꯔꯒ ꯊꯝꯈ꯭ꯔꯦꯕ ꯍꯣꯏ ꯄꯤꯕꯥ ꯇꯦꯛꯁꯇꯨ ꯖꯔ ꯏ ꯂꯣꯏꯔꯒ ꯆꯦꯝꯆꯥꯗ ꯊꯥꯈ꯭ꯔꯦ ꯍꯜꯂꯣ ꯚꯥꯏ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯌꯨꯝ ꯂꯩꯌꯦ ꯀꯩꯗꯧꯔꯒꯦ ꯀꯥꯏ ꯆꯠꯁꯦ ꯍꯥꯏꯅꯣ
ꯆꯠꯄꯤꯅꯗꯦ ꯑꯩ ꯍꯧꯒꯠꯇ ꯉꯥꯏꯔꯤ ꯕꯁꯀ ꯇꯧꯗ꯭ꯔꯤ ꯑꯗꯣ ꯀꯩꯅꯣ ꯅꯪ ꯍꯥꯏꯅꯤꯡꯉꯤꯗꯨꯕꯣ ꯍꯥꯏꯔꯨꯗꯅ ꯔꯣꯕꯔꯠꯇ ꯀꯣꯜ ꯇꯧꯔꯣ ꯑꯗꯨꯒ ꯀꯝꯄ꯭ꯂꯦꯟ ꯁꯥꯔꯛꯑꯣ ꯄꯤꯕꯥ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯄꯤꯁꯨꯃꯅꯤꯗꯨ ꯁꯨꯛꯆꯅꯩ ꯀꯩꯗꯧꯔꯒꯦ ꯇꯧꯔꯣ ꯄꯤꯕꯥ ꯄꯤꯕꯥ ꯁꯦꯀꯦꯟ ꯑꯍꯨꯝ ꯇꯨꯃꯤꯟ ꯂꯩ ꯅꯪ ꯑꯃꯤꯇ꯭ꯔꯗ ꯇꯧꯔꯝꯃꯣ ꯑꯩ ꯔꯣꯕꯔꯠꯇ ꯇꯧꯔꯒꯦ ꯑꯃꯤꯇ꯭ꯔ ꯌꯥꯎꯈꯨꯝꯁꯦ ꯀꯩꯅꯣ ꯅꯪ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯍꯥꯏꯔꯛꯑꯣ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯕ ꯔꯣꯕꯔꯠꯇ ꯀꯣꯜ ꯇꯧꯔꯣ ꯃꯥ ꯀꯣꯜ ꯇꯧꯕ ꯂꯥꯏꯔꯤ ꯍꯥꯏꯔꯛꯑꯣ ꯅꯪ ꯀꯩꯗꯧꯔꯒꯦꯕ ꯉꯁꯥꯏ ꯑꯩ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯕꯕꯥꯗ ꯗꯦꯕꯔꯥꯖꯀꯤ ꯃꯄꯥꯅ ꯀꯣꯜ ꯇꯧꯔꯝꯃꯤ ꯍꯥꯏ ꯗꯦꯕꯔꯥꯖ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯄꯥꯗꯨꯗꯤ ꯑꯩꯈꯣꯏ ꯕꯕꯥꯒ ꯇꯤꯟꯅꯩ ꯗꯦꯕꯔꯥꯖ ꯍꯥꯏꯔꯤꯁꯦ ꯕꯕꯥꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯗꯒꯤꯗꯤ ꯈꯤꯇꯪ ꯁꯦꯅꯤꯌꯔ ꯍꯥꯏ ꯄꯤꯕꯥꯗꯨ ꯇꯁꯦꯡꯅ ꯉꯥꯎꯔꯦ ꯃꯥ ꯈꯪꯗ꯭ꯔꯦ ꯔꯤꯁꯤꯁꯨ ꯉꯥꯏ ꯍꯥꯏꯖꯔꯛꯂꯤꯗꯣ ꯃꯥꯁꯨ ꯃꯁꯛ ꯈꯪꯕ ꯅꯠꯇꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯕ ꯅꯠꯇ꯭ꯔꯁꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯗꯤ मागी ममांगमक्तदा मपादो हाटपगी वारी सानरकपदुददी इंखलकपगी ई खेंगबो ओइबगा खंथदा तौखिबनी अदुमगना नुमितुदा थेंगनरिबा मीसिंगदो अयामबना मसक खंगनदि इमुंग अनुंगी मीना मागी मागी साइडगी मी इनवाइट तौबगी लांगनखिबनी पिबाना लापना रिसिगा तिनबगी लापनी अदुगा देवराजना लाखिबना रिसिगी मपा कियामबगा तिनबगी नुमितो कियामा मीटिंग अमा लई हाइदना मचा मसेल मसक खंगननब थारखिबनी पिबांगा तुमिलेर मतुंगदा मखाइरो अदुबो मखोइना मिसक्सी कनानो खंगुददना थौदोकसी अखोइ युमदा थोकपनी अइगे बर्थडे नुमितकी अइगे थौदोकनी अदुना अइगा मरी लैनबा तिनबा सोइदना ओइगनी अइदा कुपना हंगदो हाइरमेना हौजिका बाबाना अइदा हौदोगा हाइरमनी अदुदा केदरबा ngarang Devraska sokliba midugana wari sanabado nakoi babungi maramda wari ek sabaga hobaga thokibani haiduna nakoi babungso ballaga harami biwa tumin lekre masai makhai dawna makha taro hairakidre tumin lekre kari khalibano khangde matawduda risina wahangam hanglei babungai magana nang hanagum uribra hanglakliba wahangdugi chanaba pakum pirakte अदुगी मगुद हाइरी असुमना लोइरब्रा हाइरिगा पिबा फोन तो नाको मयादा दुम थमलगा ममित खुजलप तौना अयेंग बमदा अदुम येंगदुना तुमिन याथक याखादो करक करक चिक्सिनदुना लेखी